ꯍꯦꯟꯅ ꯁꯥꯎꯅꯕ ꯋꯥꯍꯩ ꯑꯃ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯁꯝꯗꯣ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ, ꯅꯥꯗꯨꯅ ꯀꯞꯂꯤ꯫ ꯉꯥꯟꯕ ꯁꯥꯎꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯈꯪꯏꯟ ꯏꯟꯕꯗ ꯋꯥꯜꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯕ ꯅꯨꯄꯥꯗꯣ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯂꯣꯛ ꯇꯧꯔꯝꯂꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯆꯨꯔꯨꯞꯇꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯇꯔꯅ ꯇꯧꯗꯨꯅ ꯃꯩ ꯆꯝꯈꯠꯂꯤ꯫ ꯃꯍꯥꯎ ꯂꯧꯕꯒꯨꯝ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯁꯥꯡꯅ ꯃꯩꯈꯨꯗꯣ ꯀꯥꯝꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ? ꯑꯩꯒꯤ ꯄꯥꯎ ꯇꯥꯅꯤꯡꯗꯨꯅ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯤꯕ꯭ꯔꯥ? ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞꯇꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯅꯣꯛꯃꯤ ꯑꯁꯥꯕ ꯈꯪꯗ ꯃꯈꯨꯠꯇꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗꯨ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯇꯧꯁꯤꯔꯥ ꯇꯧꯒꯨꯝꯁꯤꯔꯥ ꯈꯟꯕꯒꯨꯝ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩ꯫ ꯑꯗꯨꯒ ꯇꯧꯔꯒꯦꯗ꯫ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯕꯒꯤ ꯃꯍꯨꯠꯇ ꯂꯣꯛ ꯍꯥꯡꯗꯨꯅ ꯒꯦꯂꯔꯤ ꯆꯪꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯂꯦ꯫ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ, ꯐꯖꯩ ꯍꯥꯏꯅꯤꯡꯗꯦ, ꯐꯖꯩ ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏ, ꯅꯨꯡꯁꯤ ꯍꯥꯏꯒꯦ, ꯅꯨꯡꯁꯤ꯫ ꯕꯦꯝ, ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯪꯅ ꯀꯞꯄꯗꯨꯁꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯑꯩꯅ ꯌꯥꯗꯨꯅ ꯂꯥꯛꯄ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯁꯨ ꯅꯪꯅ ꯇꯧꯕꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯏꯃꯥ ꯕꯕꯥꯅꯗꯤ ꯅꯪꯕꯨ ꯏꯆꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯈꯤꯕꯅꯤ꯫ ꯑꯩꯅꯁꯨ ꯈꯟꯈꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯜꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯕꯦꯝ, ꯗꯗꯥꯅ ꯅꯪꯕꯨ ꯏꯆꯜ ꯑꯃꯒꯨꯝ ꯈꯟꯕ ꯑꯩ ꯉꯝꯗ꯭ꯔꯦ꯫ ꯅꯣꯛꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯇꯥꯡꯀꯛ ꯃꯆꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯈꯨꯡꯒꯪ ꯃꯆꯥ ꯑꯃꯗꯅꯤ꯫ ꯃꯃꯥ ꯏꯕꯦꯝ ꯍꯥꯟꯅ ꯆꯦꯛ ꯁꯨꯕ ꯆꯠꯈꯤꯕꯅ ꯁ꯭ꯀꯨꯜ ꯂꯧꯔꯨꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯟꯕꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯒꯦꯠꯋꯥꯡꯗ ꯁꯥꯏꯀꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯉꯥꯡ ꯃꯆꯥ ꯈꯔꯁꯨ ꯊꯣꯛꯂꯛꯄ ꯍꯧꯔꯦ꯫ ꯚꯦꯟꯗ ꯂꯥꯛꯄꯅ ꯚꯦꯟꯗ ꯇꯣꯡꯈ꯭ꯔꯦ, ꯕꯁꯇ ꯂꯥꯛꯄꯅ ꯕꯁꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯅ ꯇꯣꯉꯥꯟꯅ ꯂꯧꯕ ꯂꯥꯛꯄꯅ ꯃꯃꯥ ꯃꯄꯥꯅ ꯄꯨꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯁꯥꯅ ꯍꯦꯟꯅ ꯉꯝꯕ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃ ꯄꯣꯔꯒ ꯅꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯗꯥ! ꯉꯥꯟꯕꯗꯣ ꯅꯣꯛꯐꯦꯠ꯫ ꯋꯥꯕ꯭ꯔꯣ? ꯋꯥꯏ꯫ ꯉꯥꯟꯕ ꯑꯉꯥꯡ ꯅꯨꯄꯤꯗꯨꯒꯤ ꯕꯦꯒꯇꯣ ꯂꯧꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯌꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯏꯀꯜꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ, ꯕꯦꯝ ꯇꯣꯡꯉꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯀꯦꯁꯤꯟꯅꯗꯨꯅ, ꯊꯥꯡꯒꯠꯄꯤꯌꯣ꯫ ꯋꯥꯆꯣꯏꯁꯦ ꯉꯥꯡ ꯂꯩꯔꯤꯉꯩꯗ ꯄꯨꯡ ꯊꯦꯡꯍꯟꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯗꯗꯥ ꯄꯨꯐꯠꯇꯕ, ꯑꯩ ꯋꯥꯕꯗꯨꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ, ꯌꯥꯗꯨ ꯇꯣꯛꯆꯧꯅ꯫ ꯍꯥꯏꯗꯨꯅ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯊꯧꯕ ꯍꯧꯔꯦ꯫ ꯇꯤꯐꯤꯟ ꯄꯨꯕ꯭ꯔꯣ? ꯄꯨꯗꯦ꯫ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ? ꯂꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯁꯨ ꯁ꯭ꯀꯨꯜ ꯀꯥꯈ꯭ꯔꯗꯤ ꯅꯇꯣꯝꯇ ꯍꯜꯂꯛ ꯇꯥꯕꯅꯤꯅꯦ꯫ ꯅꯪ ꯍꯜꯂꯛꯂꯒ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯣꯏꯅꯤ꯫ ꯏꯁ, ꯄꯨꯡ 4 ꯇꯥꯔꯅꯤ ꯑꯗꯨꯗꯤ꯫ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ꯫ ꯑꯗꯣ ꯕꯦꯝ, ꯗꯗꯥꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯐꯖꯩ꯫ ꯑꯩꯁꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯗꯤ ꯑꯉꯥꯡꯅꯤ, ꯀ꯭ꯂꯥꯁ 5 ꯀꯥꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯥꯟꯕꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯈ꯭ꯔꯦ 11 ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯈꯔꯗꯨꯗꯅꯤ꯫ ꯉꯥꯟꯕ ꯃꯥꯗꯤ ꯄꯥꯈꯪ ꯀꯕꯛ ꯐꯥꯔꯛꯄꯒꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯑꯉꯥꯡꯅꯤꯅ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯂꯥꯝꯁꯤꯟꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯅꯣꯛꯃꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯕꯦꯝ, ꯗꯗꯥꯅꯁꯨ ꯅꯪꯗꯨ ꯅꯨꯡꯁꯤꯌꯦꯕꯀꯣ꯫ ꯑꯗꯣ ꯅꯣꯏ ꯃꯃꯥ ꯍꯣꯏ, ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯏꯁ, ꯑꯗꯨꯝ ꯈꯪ ꯂꯩꯔꯗꯨꯕꯨ꯫ ꯉꯥꯟꯕ ꯅꯣꯛꯇꯨꯅ ꯋꯥꯈꯜꯗ, ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ, ꯅꯪ ꯈꯪꯈꯤꯔꯣꯏ꯫ ꯑꯗꯨꯒ ꯃꯈꯣꯜ ꯊꯣꯛꯅ, ꯑꯗꯣ ꯅꯪꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ? ꯀꯩꯒꯤꯅꯣꯕ ꯑꯗꯣ? ꯌꯥꯗꯦꯗꯤ ꯌꯥꯗꯦ, ꯍꯦꯛ ꯍꯥꯏꯕꯗ ꯑꯩ ꯁꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯗꯦꯀꯣ? ꯍꯣꯏ ꯗꯗꯥ꯫ ꯑꯁꯣꯝꯅ ꯑꯅꯤꯗꯣ ꯉꯥꯟꯕ ꯍꯣꯏꯗ ꯑꯣꯏꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯤꯗꯣ ꯏꯕꯦꯝꯍꯜꯅ ꯉꯁꯥꯏ ꯊꯅꯝꯕꯗꯣ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯤꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯑꯍꯥꯎꯕ ꯇꯣꯏꯅ ꯄꯤꯖꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯥꯎꯕ ꯃꯆꯦꯠ ꯑꯃ ꯂꯩꯕꯗ ꯃꯥꯒꯤ ꯕꯦꯝꯗ ꯄꯤꯖꯕꯅꯤ꯫ ꯃꯥꯅ ꯆꯥꯒꯗꯕ ꯑꯍꯥꯎꯕ ꯃꯆꯦꯠꯇꯨ ꯈꯥꯛꯇꯨꯅ ꯃꯥꯒꯤ ꯕꯦꯝꯗ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯥꯏ ꯃꯃꯥꯅ ꯇꯥꯎꯕ ꯊꯨꯝꯌꯥꯛꯄꯤ ꯃꯆꯦꯠꯇꯨ ꯈꯥꯛꯇꯨꯅ
ꯃꯥꯒꯤ ꯕꯦꯝꯅ ꯆꯔꯥ ꯋꯥꯟꯕꯗ ꯄꯤꯖꯒꯦ ꯈꯟꯅ ꯊꯝꯕꯗꯣ ꯍꯥꯞꯄꯤꯔꯛꯏ꯫ ꯁꯦ ꯆꯥꯔꯣ꯫ ꯅꯪꯒꯤꯗꯤ? ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯆꯥꯔꯣ ꯆꯥꯔꯣ꯫ ꯌꯥꯝ ꯍꯥꯎꯋꯦꯕ ꯗꯗꯥ꯫ ꯅꯪꯅ ꯍꯥꯎꯅꯕ ꯈꯥꯛꯏꯅꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯣꯏꯔꯒ ꯍꯣꯝꯋꯥꯛ ꯄꯤꯔꯛꯄꯁꯤꯡꯗꯣ ꯇꯧꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯗꯗꯥ ꯏꯇꯥ ꯁꯥꯟꯅꯔꯨꯁꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯣꯛꯇꯨꯅ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯅꯨꯡꯁꯤ ꯏꯇꯥ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯀꯧꯔꯨꯔꯦ꯫ ꯗꯗꯥ ꯏꯗꯣꯝꯆꯥꯒꯤ ꯐꯤ ꯈꯔ ꯄꯨꯔꯛꯑꯣ꯫ ꯀꯔꯝ ꯄꯨꯔꯛꯑꯣ ꯍꯥꯏꯅꯣ ꯕꯦꯝ? ꯐꯖꯕ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯄꯨꯔꯛꯑꯣ꯫ ꯀꯌꯥ ꯄꯨꯔꯛꯇꯣꯏꯅꯣ? ꯃꯌꯥꯝ ꯄꯨꯔꯛꯑꯣ꯫ ꯉꯥꯟꯕ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯒꯤ ꯐꯤ ꯈꯔ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯁꯣꯝꯅ ꯐꯤ ꯑꯃꯅ ꯐꯅꯦꯛ ꯁꯦꯠꯇꯧꯒꯤ ꯇꯧꯔꯛꯏ꯫ ꯗꯗꯥ ꯆꯠꯂꯣ꯫ ꯀꯩꯒꯤꯅꯣ ꯕꯦꯝ? ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯤ ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯦ, ꯅꯪ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯇꯨꯅ ꯚꯥꯏ ꯕꯣꯜ ꯁꯥꯟꯅꯔꯨꯁꯦ ꯂꯝꯄꯥꯛꯇ꯫ ꯉꯥꯟꯕ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯕꯦꯝꯗꯣ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯗꯣꯏꯖꯥꯠꯂꯥ? ꯂꯝꯄꯥꯛꯇ ꯂꯣꯏ ꯂꯥꯛꯅꯍꯧꯔꯦ, ꯅꯪ ꯈꯛ ꯉꯥꯏꯍꯧꯔꯦ, ꯂꯥꯛꯑꯣꯍꯦ꯫ ꯚꯥꯏ ꯑꯩ ꯑꯁ ꯌꯥꯔꯦꯕ, ꯕꯦꯝꯗꯤ ꯃꯃꯥꯟꯅꯕꯤꯒ ꯁꯥꯟꯅꯒꯗꯕꯅꯦ꯫ ꯅꯪꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯒꯨꯝꯅ ꯀꯣꯏꯁꯦꯟ ꯁꯥꯟꯅꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯍꯣꯏ ꯚꯥꯏ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯟꯕ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯕꯣꯜ ꯀꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝ ꯄ꯭ꯂꯦ ꯑꯅꯤꯔꯛꯀꯨꯝꯕꯗꯤ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯜ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯤꯉꯩ ꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯌꯥꯜꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯕꯦꯝ꯫ ꯅꯨꯡꯁꯤꯗꯣ ꯄꯦꯔꯨꯝ ꯄꯦꯔꯨꯝ ꯏꯇꯥ ꯁꯥꯟꯅꯕ ꯆꯪꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯁꯤꯗꯅꯤ ꯃꯥꯅ ꯑꯉꯥꯡ ꯃꯆꯥꯁꯤꯕꯨ ꯃꯃꯥ ꯃꯄꯥꯒꯨꯝ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯥ ꯁꯦꯟꯅꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯌꯥ ꯄꯨꯟꯗ꯭ꯔꯕꯅꯤ꯫ ꯇꯞꯅ ꯐꯝꯊꯗꯨꯅ ꯐꯠ ꯄꯥꯡꯈꯠꯂꯤ꯫ ꯈꯤꯇꯪꯗꯤ ꯂꯨꯝꯃꯤ꯫ ꯅꯪꯅ ꯀꯧꯕ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯄꯤ ꯅꯥꯟꯊꯔꯛꯏ꯫ ꯃꯤꯒꯤꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯌꯥꯎꯏ, ꯑꯩꯒꯤꯗꯤ ꯅꯨꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯧꯀꯅꯨꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯦꯕ, ꯗꯗꯥ ꯁꯣꯏꯈ꯭ꯔꯦꯕ꯫ ꯃꯤꯒꯤ ꯅꯨꯄꯥꯗꯤ ꯆꯠꯇꯦ, ꯗꯗꯥꯗꯤ ꯉꯥꯎꯕꯩ ꯇꯥꯏꯞꯇ ꯆꯠꯈꯤꯅꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯉꯥꯟꯕ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯉꯥꯟꯕ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯗ ꯐꯠꯂꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯕꯦꯝ ꯅꯪ ꯗꯗꯥ ꯉꯥꯏꯍꯥꯛ ꯉꯥꯏꯒꯦꯔꯥ? ꯅꯨꯡꯁꯤ ꯁꯥꯎꯅ ꯃꯈꯣꯡꯗꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯗꯨꯅ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯗꯨꯗꯤ ꯗꯗꯥ ꯕꯣꯜ ꯁꯥꯟꯅꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ꯫ ꯚꯥꯏ ꯑꯉꯥꯡꯁꯦ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯉꯁꯤꯒꯤꯗꯤ ꯑꯗꯨꯅ ꯑꯩ ꯌꯥꯎꯔꯒꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯔꯛꯏ꯫ ꯁꯦꯁ ꯑꯉꯥꯡ ꯌꯥꯝꯅ ꯇꯧꯈꯤꯕꯩ ꯋꯥꯅꯤꯅꯦ, ꯑꯩ ꯕꯦꯝ ꯑꯣꯏꯅꯤꯡꯉꯤꯀꯣ꯫ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯔꯕ ꯅꯪꯅ ꯑꯉꯥꯡꯁꯦ ꯁꯦꯟꯅꯗꯨꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏ ꯚꯥꯏ, ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯅꯨꯄꯤ ꯀꯣꯏꯗꯧ ꯃꯇꯝꯗ ꯑꯝꯇ ꯀꯣꯏꯍꯧꯗꯕꯅꯤꯅ ꯕꯦꯝ ꯂꯧ ꯇꯥꯕꯅꯤꯅꯦ ꯅꯪ꯫ ꯉꯥꯟꯕ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯤꯁꯤꯒꯤ ꯀꯞꯀꯟꯕ ꯃꯇꯧꯗ ꯐꯥꯊꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯒꯤ ꯅꯤꯡꯉꯥꯏ ꯍꯧꯔꯛꯂꯦ꯫ ꯇꯜꯂꯤ ꯇꯜꯂꯤ, ꯃꯔꯝ ꯃꯣꯛꯄꯤ ꯅꯠꯇꯦ ꯑꯩ, ꯊꯣꯏꯁꯅꯥꯎ ꯑꯩ ꯀꯧꯔꯨꯆꯣ, ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯥꯟꯅꯗ꯭ꯔꯤꯈꯩ ꯑꯩ ꯇꯨꯝꯃꯣꯏ, ꯂꯥꯏꯔꯤꯛꯁꯨ ꯄꯥꯔꯣꯏ꯫ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯉꯥꯟꯕ ꯐꯠ ꯆꯦꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯇꯨꯛ ꯇꯨꯛꯊꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯗꯤ ꯀꯗꯥꯏ? ꯕꯦꯝ ꯊꯣꯏꯁꯅꯥꯁꯨ ꯂꯦꯝꯕꯤꯁꯨ ꯑꯃꯠꯇ ꯂꯥꯛꯎ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥ ꯍꯣꯏꯅ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯍꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯍꯟꯅꯤ ꯍꯥꯏꯌꯦ꯫ ꯅꯨꯡꯁꯤ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯁꯨ ꯀꯧꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯂꯝꯗ ꯆꯠꯈꯤ꯫ ꯉꯥꯟꯕ ꯄꯥꯈꯠꯅ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯍꯜ ꯆꯪꯈꯤꯕ ꯎꯕꯗ ꯃꯥꯁꯨ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯣ ꯉꯥꯟꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯃꯗꯨꯗꯤ ꯑꯉꯥꯡꯅꯤꯅ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯌꯦꯠꯇ ꯑꯃꯨꯛ ꯆꯦꯞ, ꯑꯣꯏꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯐꯅ ꯀꯨꯏꯅꯁꯨ ꯂꯩꯊꯣꯛꯂꯨꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗꯨꯗ ꯁ꯭ꯀꯨꯜꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯨꯠꯇ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯅꯨꯡꯁꯤ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯕꯦꯝ ꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ, ꯗꯗꯥꯒꯤꯗꯤ? ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯂꯨꯄꯥ 10 ꯈꯛ ꯃꯃꯥꯗꯒꯤ ꯅꯤꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯕꯦꯝꯒꯤ꯫ ꯅꯨꯡꯁꯤ ꯃꯀꯨꯗꯨ ꯈꯣꯏ ꯑꯗꯨꯒ ꯁꯠ ꯇꯤꯡꯊꯣꯔꯛꯏ꯫ ꯗꯗꯥꯁꯨ ꯆꯥꯋꯣ꯫ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯃꯁꯥꯗꯣ ꯏꯪꯊꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯕꯦꯝ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ꯫ ꯅꯨꯡꯁꯤ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯅꯪꯁꯨ ꯆꯥꯋꯣꯕ꯫
ꯉꯥꯟꯕ ꯅꯣꯟꯊꯗꯨꯅ ꯈꯔ ꯆꯤꯛꯏ ꯌꯥꯔꯦ ꯅꯪ ꯆꯥꯔꯣ ꯗꯗꯥ ꯍꯌꯦꯡꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯌꯨꯀꯣ ꯂꯩꯒꯦ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯔꯛꯄꯗꯨꯗ ꯃꯪꯂꯝꯕꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯃꯤꯠ ꯐꯠ ꯀꯨꯞꯇꯨꯅ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 2 ꯇꯥꯔꯝꯒꯗꯧꯔꯦ ꯁꯤꯈꯛ ꯃꯆꯤꯟꯗ ꯁꯣꯟꯈꯤꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯕ ꯅꯨꯄꯤꯁꯦ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧ ꯈꯪꯅ ꯊꯕꯛ ꯇꯧꯖꯔꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠ ꯁꯦꯡꯕ ꯑꯗꯨꯒ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯕ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯗꯨꯛ ꯊꯥꯕ ꯂꯣꯏꯔꯛꯄꯗ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯂꯦ ꯆꯥꯛꯇꯨꯗꯤ ꯃꯃꯥ ꯊꯣꯡꯕꯤꯔꯒꯦ ꯑꯍꯣꯏ ꯏꯃꯥ ꯌꯦꯅꯈꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯉꯥꯅꯨ ꯌꯦꯟꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯍꯥꯞꯄꯤꯔꯤ ꯃꯃꯥꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯊꯣꯡꯒꯠꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯀꯟꯅ ꯂꯥꯛꯂꯤ ꯅꯨꯡꯁꯤ ꯇꯥꯔꯗꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯇꯠꯄꯅ ꯍꯟꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ ꯙꯥꯔꯤ ꯁꯥꯔ ꯃꯤ ꯃꯆꯥꯗꯤ ꯃꯌꯨꯝ ꯍꯟꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯨ ꯀꯥꯎꯈ꯭ꯔꯦꯀꯣ ꯏꯁ ꯀꯥꯎꯗꯦꯍꯦ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯕꯔꯊꯗꯦ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯂꯥꯛꯂꯒ ꯅꯪ ꯑꯣꯏꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯦꯅꯦ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯄꯗꯨꯗ ꯍꯥꯏꯔꯝꯕ ꯀꯥꯎꯔꯦ ꯔꯤꯆꯥꯔꯗ ꯀꯣꯆꯤ ꯃꯆꯥ ꯑꯃ ꯀꯣꯠꯇꯨꯅ ꯀꯥꯏꯗꯨꯗ ꯑꯩꯈꯣꯏꯗꯤ ꯀꯩ ꯑꯣꯏꯗꯅ ꯅꯤꯡꯁꯤꯡꯕꯤꯅꯦꯒꯦ ꯉꯥꯟꯕꯒꯤ ꯄꯥꯎ ꯇꯥꯔꯒꯕꯨ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯔꯤꯆꯥꯔꯗ ꯅꯤꯡꯉꯝꯗ ꯅꯣꯛꯇꯨꯅ ꯑꯩꯅꯗ ꯅꯪ ꯁꯣꯛꯀꯗ꯭ꯔꯥ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯖꯕ ꯅꯪꯅꯗꯤ ꯈꯪꯕꯤꯕꯁꯨ ꯅꯠꯇꯕ ꯙꯥꯔꯤ ꯁꯥꯔ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁꯣꯝꯗꯅ ꯑꯅꯤꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯅꯣꯡꯇ ꯈꯠꯅꯗꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯀꯥꯟꯁꯤꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯨꯅ ꯂꯩꯔꯦ ꯀꯩ ꯀꯥꯟꯅꯗꯅꯅꯣ ꯃꯧꯅꯅ ꯀꯦꯗꯅ ꯂꯩꯔꯤꯁꯤꯕꯣ ꯇꯞ ꯇꯥꯈꯩ ꯀꯦꯔꯒ ꯔꯤꯜꯁ ꯅꯝꯂꯒ ꯅꯨꯄꯥ ꯀꯣꯏꯒꯦ ꯈꯜꯂꯤꯔꯕ ꯃꯤꯅ ꯏꯇꯩꯃ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯄꯥꯝꯃꯤꯔꯕ ꯑꯩ ꯔꯤꯜꯁ ꯀꯥꯏꯗ ꯅꯝꯃꯤꯕ ꯑꯩ ꯅꯣꯡꯃꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕ꯭ꯔꯣ ꯇꯞ ꯇꯥꯏ ꯀꯦꯔꯒ ꯐꯣꯇꯣ ꯊꯥꯒꯠꯂꯤꯗꯨꯅ ꯀꯩꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯒ ꯆꯥꯛ ꯆꯥꯅꯕ ꯉꯥꯏꯍꯥꯛ ꯆꯠꯄꯁꯤꯗ ꯐꯦꯁꯕꯨꯛꯁꯤꯗ ꯅꯨꯄꯥ ꯈꯔꯅ ꯀꯣꯃꯦꯟꯠꯀ ꯇꯧꯕꯗꯣ ꯄꯥꯅꯤꯡꯂꯤꯔꯕ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯒꯦ ꯍꯥꯏꯗꯦ ꯑꯦꯚꯤ ꯑꯃꯨꯛ ꯄꯥꯏꯔꯤꯗꯨꯅ ꯀꯩꯒꯤ ꯅꯠꯇꯦ ꯅꯪꯗꯤ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯒꯦ ꯇꯧꯔꯤꯔꯣ ꯄꯨꯔꯦꯜ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯁꯤ ꯕꯥꯛ ꯂꯧꯊꯔꯛꯄ ꯃꯤꯅ ꯔꯣꯡ ꯅꯝꯕꯔ ꯇꯥꯁꯤꯜꯂꯛꯄꯁꯨ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯅꯠꯇꯦ ꯀꯩ ꯈꯜꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯤ ꯃꯤꯁꯤꯕꯨ ꯔꯣꯡ ꯅꯝꯕꯔ ꯄꯨꯡꯇꯥꯗ ꯇꯥꯔꯛꯄ ꯌꯥꯕ꯭ꯔꯕ ꯍꯣ ꯑꯩꯅ ꯇꯥꯍꯟꯕ ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯅꯤ ꯍꯟꯗꯛꯇꯤ ꯄꯨꯔꯦꯜ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯏ ꯂꯩꯍꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗꯣ ꯄꯥꯏꯗꯨꯅ ꯀꯞꯂꯛꯂꯤ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯈꯣꯗꯅ ꯅꯪ ꯅꯨꯄꯤ ꯅꯪ ꯅꯆꯤꯟ ꯄꯈꯨꯝꯗ ꯈꯨꯝꯕ ꯌꯥꯕ ꯃꯤꯔꯕ ꯑꯩꯁꯦ ꯆꯥꯛ ꯆꯥꯅꯕ ꯆꯠꯈꯤꯕꯗꯣ ꯂꯩꯍꯤꯅ ꯑꯦꯐꯕꯤꯗ ꯐꯣꯇꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯨꯕꯒꯤ ꯊꯑꯣꯏꯅ ꯍꯜꯂꯛꯂꯒ ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯂꯩꯍꯤ ꯁꯠꯁꯨ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯄꯨꯔꯦꯜ ꯐꯨꯈꯩꯁꯨ ꯐꯨꯗꯣꯛꯂꯨꯔꯒ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯞꯈꯤꯕꯗꯨꯗ ꯑꯃꯨꯛ ꯊꯦꯝꯅꯤꯡꯉꯤ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯋꯥꯡꯂꯅꯤ ꯈꯜꯂꯛꯏ ꯑꯗꯨꯅ ꯊꯦꯝꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄꯁꯨ ꯉꯝꯂꯣꯏꯗꯧꯔꯦ ꯃꯈꯨꯠꯇꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯈꯨꯠꯁꯦ ꯍꯦꯛꯇ ꯌꯥꯎꯔꯨꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏ ꯑꯃꯗꯤ ꯉꯥꯟꯕ ꯃꯅꯤꯄꯨꯔ ꯌꯧꯔꯛꯂꯦ ꯅꯨꯄꯤꯁꯤꯕꯨ ꯁ꯭ꯇꯦꯁꯟꯗ ꯍꯥꯟꯅ ꯄꯨꯔꯛꯏ ꯐꯣꯟ ꯇꯧꯗꯨꯅ ꯊꯣꯏꯔꯦꯝꯕ ꯀꯧꯈ꯭ꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯄꯨꯔꯛꯎ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯔꯦꯝꯕꯅ ꯁꯅꯥꯇꯣꯝꯕꯕꯨ ꯄꯨꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯦ ꯄ꯭ꯔꯨꯐꯁꯤꯡꯗꯣ ꯏꯟꯁꯄꯦꯛꯇꯔꯗꯨꯗ ꯎꯠꯂꯛꯂꯦ ꯊꯣꯏ ꯆꯦꯟꯐꯝ ꯂꯩꯇꯕꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯛꯏ ꯃꯇꯥꯡꯁꯤꯗ ꯊꯣꯏꯔꯦꯝꯕ ꯆꯦ ꯑꯃꯈꯛ ꯊꯣꯏꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯆꯦꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥꯟꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯄꯤ ꯃꯔꯤ ꯑꯃ ꯅꯥꯟꯊꯔꯛꯏ ꯉꯥꯟꯕꯅ ꯗꯤꯚꯣꯔꯁ ꯄꯦꯄꯔꯗꯨꯗ ꯁꯥꯏꯟ ꯇꯧꯔꯣ ꯊꯣꯏ ꯇꯧ ꯍꯥꯏꯕ ꯌꯥꯗꯦ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯔꯥꯜ ꯃꯌꯥꯝꯗꯨꯅ ꯑꯗꯨꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯁꯥꯏꯟꯗꯨꯗꯤ ꯄꯥꯛ ꯇꯧꯕ ꯉꯝꯗꯦ ꯇꯧꯔꯣꯅꯦ ꯃꯇꯝ ꯂꯧ ꯂꯩꯔꯅꯨꯅꯦ ꯅꯪ ꯑꯃꯅ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯊꯣꯏ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯦꯟꯗꯣ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯤꯗꯣ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯂꯦ ꯉꯥꯟꯕ ꯆꯦꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯛ ꯂꯣꯏꯕꯒ ꯐꯠ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯁꯨ ꯄꯤꯔꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯟꯕ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨꯁꯨ ꯏꯟꯅꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯕꯅꯤ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯑꯗꯨꯕꯨ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯌꯨꯝ ꯌꯧꯔꯛꯂꯦ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯄꯥꯅ ꯉꯥꯎꯔꯤꯕꯗꯣ ꯉꯥꯎꯗꯅꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ
ꯅꯣꯡꯒ꯭ꯔꯦꯡ ꯈꯣꯝꯕꯒ ꯃꯥꯒ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒ ꯈꯣꯝꯕꯅ ꯏ ꯄꯥꯎ ꯄꯤꯔꯛꯈꯤꯕ ꯊꯣꯏꯒꯤ ꯂꯩꯐꯝ ꯃꯇꯧ ꯀꯔꯝꯅ ꯈꯪꯈꯤ ꯑꯗꯨꯒ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯃꯥꯕꯨ ꯄꯨꯗꯨꯅ ꯐꯥꯗꯨꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯂꯧꯈꯤꯕ ꯑꯗꯒꯤ ꯇꯦꯁ ꯇꯧꯈꯤꯕ ꯑꯗꯒꯤ ꯁꯤꯇꯥꯅ ꯄꯨꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯅꯥꯇꯣꯝꯕ ꯊꯕꯥꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯛꯂꯦ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯠꯊꯗꯨꯅ ꯂꯩ ꯁꯅꯥꯇꯣꯝꯕ ꯇꯞꯅ ꯍꯧꯒꯠꯈꯤꯗꯨꯅ ꯊꯕꯥꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯂꯦꯅꯦ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯐꯠꯇꯕ ꯃꯍꯥꯛꯇꯨ ꯐꯥꯔꯕꯁꯨ ꯗꯟꯗꯤ ꯑꯀꯟꯕ ꯄꯤꯔꯕꯁꯨ ꯅꯪꯗꯤ ꯍꯜꯂꯛꯂꯔꯣꯏꯀꯣ ꯉꯥꯟꯕ ꯃꯃꯤꯠ ꯏꯉꯥꯡꯉꯥꯡꯅ ꯕꯕꯥ ꯁꯅꯥꯇꯣꯝꯕꯗꯣ ꯃꯄꯤ ꯇꯥꯅ ꯊꯣꯏꯕ ꯅꯃꯥꯒꯤ ꯐꯣꯇꯣꯁꯤ ꯐꯖꯗ꯭ꯔꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯁꯦ ꯉꯥꯟꯕ ꯍꯧꯒꯠꯈꯤꯗꯨꯅ ꯕꯕꯥ ꯅꯃꯥꯁꯦ ꯏꯄꯥ ꯏꯆꯥꯒꯤ ꯑꯋꯥꯕ ꯀꯔꯤꯃꯇ ꯈꯪꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯕꯕꯥ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ ꯏꯆꯥꯅ ꯀꯞꯂꯕꯁꯨ ꯉꯁꯤꯗꯤ ꯅꯃꯥꯅ ꯊꯦꯝꯂꯛꯂꯔꯣꯏꯅꯦ ꯄꯨꯔꯦꯜꯅ ꯅꯨꯡꯊꯤꯜ ꯍꯜꯂꯛꯄꯗ ꯂꯍꯤꯗꯣ ꯇꯨꯝꯗꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯑꯩꯕꯨ ꯍꯪꯕꯤꯁꯤꯔꯅꯦ ꯑꯉꯥꯡꯅ ꯊꯛ ꯀꯥꯅꯕꯅꯤꯗ ꯃꯃꯥꯏꯁꯤꯁꯨ ꯅꯥꯔꯝꯃꯅꯤ ꯍꯣꯏꯗ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤꯕꯨ ꯁꯨꯝ ꯅꯥꯔꯝꯅꯦ ꯍꯥꯏꯕ꯭ꯔꯥ ꯈꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯂꯍꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯣ ꯊꯣꯏꯕꯤ ꯂꯍꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯏꯁꯨꯛ ꯁꯨꯛꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕ ꯉꯝꯗꯕꯣꯏ ꯗꯌꯥꯔ ꯃꯥꯗꯤ ꯇꯨꯝꯂꯨꯕꯒ ꯈꯠꯅꯈꯤ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯧꯖꯤꯛꯇꯗ ꯎꯔꯛꯂꯦ ꯃꯃꯥꯏꯗꯣ ꯉꯥꯡꯂꯤ ꯇꯧꯔꯤꯕꯗꯣ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯒꯦ ꯗꯌꯥꯔ ꯀꯩ ꯁꯦꯝꯃꯛꯎꯒꯦ ꯄꯨꯔꯦꯜ ꯇꯞꯅ ꯂꯍꯤꯒꯤ ꯃꯃꯥꯏꯗ ꯄꯥꯏꯗꯨꯅ ꯁꯤ ꯅꯥꯕ꯭ꯔꯣ ꯅꯥꯗꯦ ꯄꯨꯔꯦꯜꯗꯣ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯑꯣꯟꯊꯣꯛꯀꯅꯁꯨ ꯊꯥꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯔꯝꯁꯨ ꯆꯥꯗꯕ ꯋꯥꯔꯤꯗꯨꯗ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯔꯝꯃꯦ ꯍꯥꯏꯕꯒꯤꯁꯨ ꯅꯠꯇꯦ ꯑꯦꯕꯤꯗ ꯐꯣꯇꯣ ꯊꯥꯒꯠꯂꯦ ꯍꯥꯏꯕꯗꯨꯁꯨ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯀꯥꯞꯄ ꯐꯣꯇꯣ ꯑꯃꯁꯨ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯗꯅ ꯈꯪꯕꯜꯂꯨꯕꯅꯤ ꯑꯗꯨꯒ ꯐꯨꯁꯨ ꯐꯨꯕꯤꯌꯨꯔꯦ ꯅꯥꯔꯝꯂꯅꯤ ꯗꯌꯥꯔ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦꯁꯦ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯄꯦꯔꯨꯝ ꯆꯤꯛ ꯂꯥꯎꯋꯦ ꯃꯥꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯨꯄꯤꯁꯤꯗ ꯆꯩꯅꯥ ꯄꯤꯕꯁꯤ ꯃꯉꯣꯟꯗ ꯆꯩꯅꯥ ꯄꯤꯖꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯉꯁꯤꯃꯛꯁꯨ ꯇꯞꯂꯤ ꯗꯌꯥꯔ ꯁꯣꯏꯈ꯭ꯔꯦ ꯗꯌꯥꯔ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯂꯥꯟꯗꯦ ꯂꯍꯤ ꯉꯛꯅ ꯀꯩꯒꯤ ꯐꯨꯔꯤꯅꯣ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯀꯅꯥꯃꯇꯅ ꯌꯦꯡꯍꯟꯅꯤꯡꯗꯕꯒꯤ ꯀꯅꯥ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯅꯪꯕꯨ ꯐꯖꯩ ꯍꯥꯏꯍꯟꯅꯤꯡꯗꯕꯒꯤ ꯑꯩ ꯈꯛꯅ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩ ꯈꯛꯅ ꯐꯖꯩ ꯍꯥꯏꯅꯤꯡꯕꯒꯤ ꯗꯌꯥꯔ ꯑꯅꯥꯕꯗꯨꯗ ꯇꯞꯅ ꯃꯆꯤꯟꯅ ꯊꯝꯃꯤ ꯑꯗꯨꯒ ꯗꯌꯥꯔ ꯆꯥꯛ ꯆꯥꯐꯝ ꯈꯪꯗꯦ ꯉꯁꯥꯏ ꯊꯦꯝꯂꯝꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗ ꯅꯪ ꯊꯛꯀꯥꯒꯦ ꯍꯥꯏꯔꯛꯂꯅꯤ ꯈꯟꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯄꯨꯛ ꯊꯟꯅ ꯆꯥꯔꯛꯇꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯩ ꯁꯦꯝꯕꯤꯔꯛꯎꯒꯦ ꯌꯥꯔꯅꯤ ꯅꯪ ꯌꯦꯡꯂꯒ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯃꯃꯥꯏ ꯅꯨꯡꯁꯤꯕꯁꯤꯗ ꯆꯩꯅꯥꯁꯨ ꯄꯤꯕꯤꯌꯨꯔꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯌꯦꯡꯗꯧ ꯃꯥꯏꯁꯤꯗ ꯉꯥꯛꯁꯛ ꯉꯥꯡꯍꯜꯂꯦ ꯏꯁꯥꯅ ꯏꯁꯥꯗ ꯃꯩ ꯆꯨꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ